Leingak amasung Kuki khutlai paiba singgi marakta leinariba suspension of operation Louthoknaba amadi Manipur Hill Areas Acquisition of the Chiefs Right Act 1967 mapung phana Chatnahannaba Ministry of Home Affairs ki Home Secretary Ajay Kumar Bhalla da Taksillamle haina RPI Athawale ki National Secretary Maheshwar Thounaojam na phongdorakli. Wafama singa se Maheshwar Thounaojam na Delhi dagi Imphal gi Bertican Transit International Airport ta hek thungbaga paumi sing da phongdokibane. Maheshwar Thounaojam na makhatana hai tha fazil laklaba irang asigi haurakfam se suspension of operation suda leiriba Kuki khutlai paiba sing asini. Suda leiba Kuki khutlai paiba sing ground rules ngaktre amadi masa masagi designated camp ta leitre haibase Leingak amasung security advisor masa makna khanglabani. Adubo hauzik fauba su Louthoktriba karigino haibase achauba wahang ama oire. Lakliba February 18 Sugi matam loirabasu makhatana sangtharaklabadi miyamgi akanba ihau lakani. Ngarang Ministry of Home Affairs ki Home Secretary Ajay Kumar Bhalla unaduna chahi yangkai taret ki mamangda pass tawkiba Manipur Hills Areas Acquisition of Chiefs Right Act 1967 ase Manipur da mapung phana Chatnahannaba haina Taksillamle Kuki gi chief sing na maningtam na mapaldagi mitop mayam ama pusilaklaga lamdam asida tawning ba tawbada yamna chawna mateng pangle. Maramaduna makoigi hereditary chieftainship ase Louthoknaba ek ase mapung phana Chatnahannaba matamda irang ase kharadang oirabasu nemthanabagi machak ama oigani. Maramaduna ek ase mapung phana pass tawhanbada Ministry of Home Affairs na mateng pangbiu loinana Kuki singa Chatnahannaba su ase athuba matamda Louthokna lamdam asida ingtapa puraknaba hotnabadasu mateng pangbinaba Taksillamle. Ministry of Home Affairs ki Secretary na su Kuki khutlai paiba singa taunariba su gi matangda kupna khanari haina paukum pirei haina Maheshwar na makhatana phongdoke. Si achauba movement ama tawdaba yaro kaigino hamyam loi khangabani si aduna adugi nahangai akhoi home minister unaba matamda dai side tagi different angle dagi chu loimak state government su pigre na haire ada is different organization su pigre ai samak su home minister unajaba defense minister unajaba da number 1 point ta su lokthok pagi wari ni thamjari se adudi hojik su Kuki militants sing sina achauba role ama handaki Manipur thugai na bhona bada irai chamu thana bhona bada achauba role lore haise khangabani adudi hojik pawdak kuldi security advisor masaga unabada su the Moreda incident thokpa matam designated camp ta mi amta leitre se advisor masana su hairabani ai unaba matam su hairabani khame lokta thokiba incident ta su designated camp da mi amta leitre se hairabani adu hoji powda su se lokthoktrib se karigino haibaduneba aduna yengasi adubo akoi gi site gi asengba chumba tawba yaba report pizare adubo moina kari torpa adu yengasi toroktra kadi torokta bai thabak tawtabani kaina haiban tamda sing yengaga gas to thagatlaga on mai cha iba potu bo khoi chaksa sanu thamle ya pote akoi anyhow tawraga ising hairaga mutha tabani akoi gi akoi isagi yum oibani na